अखोई ट्रेन सु थारे अखोई पुंगडोन फजाबा पालिसे उन्हें जुली हाय मैम गुड मॉर्निंग असीदी मैम अखोइसे हनबा नुमितुने नुंगाइत्रे नुंदांगसु अदुम तुम्बगा याद्रे नोंगालगा चत्तोरेना अदुम लामदाइददि हराउरे अदुगा अमुक लाक्तोरे ने सेदको उनादोरे ने हराउरे अमुक हलमदाइ यौरा काइनेद्रोबिने अमुक नुंगाइत्रे अयुक्से ngantana aise hawgole tumba yadre koka tumthoga ayuki breakfast tawre se oina hawjalle adum akoi nganna thosi ainane train di pung mari makhai gi train ya du susedagi pung ani da thokte yaroi jam am phangna di lappeba ko aduna ayuki di aise prapap thongjalle aduga amu si cha loiraga amu thonge simu ichenupina khara khara charaga adum channa bainane adum pung mari ma ani da thoktoina baro gi sum chasalla se na marum ma thonge na chak su thonge sidi hojik charne duga amuk puna bagi amuk thong ngasidi chalamdai gi hobe tawbada video ga se namboy lamda boy tawre mem nungai taba kariga aduga khoi se ayuki baro gi di chaba loire aduga ise puna bagi aina se puri khara yerumga doidi chahau ngobaga tawre ado mem inaw amne ngunda kamen hangeba ko khoina se puri se pumda braina puri sidi thawda tawbaina pumde mem yerum si su maku khoktok tana pura di lambida adum nongala chaba yane ba aduga chahau ngoba si su thongdoga ngore aise matam leitadana ko thum gatang hapa ngoba kaim tawde asina khoi mapana ngaudoine अखोई ने बोसे ट्रेन की कम चादेबको अदो असकुम अखोई जुम की खरा पुबसिना समना बाइने ने भोगे हम पुबि हापचले अखोई जुम चादोइनेबा अदुगा सिना इचनुपिना अखोई की चिकन से नुक्ति नांग दे दुम चिकन बिरयानी चारक परिना मु पार्ट से ngौ से ना खरा पुने ना ngौ बसिमो अखोई ने चाका असिका चानी इने बोंगना दुम angौबगा चारा सोइना अमंगौरनी चिकन सिमो ipana kem jam pol leire no yong amuk train da sana baina mamang da su khoi furti di porakki bane ba ko asina khoi paru ei samna bagi ni marak da chana bagi train da di puk bik thana di chaba yaro sum sugum basina thanoi ni kam jam leise leino yong biscuit te cake te ke de sisina khoi lambi da chana basi su hapchalani ayuktagi chanaba thangnaba tawda adum matam mem pung ama ani se tasalaga dore aduna akhoi loisam lore ko masam hale nungaina daba matang am yaurani nungai tawna lore ado gari book tawre ko pase se pek tawba lore kumdharani makhada nanu ko nanu asi lagi le kan lau mare kon le Kapan lo memang? Lakani aku lakani. Nah, okay, jadi. Ya, tapi macam ada. इचनुपिना थाबे लोबेराने यम क्याम फजगरनो अदुगा मखासिदा आइना लाकपा मतमदा पोरखिबनेबको इचेमना हारगने इचेनसु चाकौरे खोइसे सब्सक्राइबर एगी व्यूअर ने अदो नंगदरे हंदकति इचेबदेसु चाबा अदो इचेना फकपाइगा मयांगबगा पोरवाइने पोरकपनेबको अदुगा पत्तना लेरमबदो सुम नमदि नमजले हिंदी हिंगे फकपाइसिसु मयांगबसिसु Halamdai nungai tabase loire da mayam da haiba ngamdre akhoi ne bok su nungai ta na begam paira kumdar khare akhoi su loi kumdarani nong sui akhoi lakpadai nong chu base ngarang no mi koi do re ndoi ngarang ga na first terminal chappa no mi to ga su अखोई ले होगा बेग युपागा मपागा न होंदरे गाड़ी सुलानी अदु अखोई परू कई ngang ने बड़ा मामोन लो पैसा हापे छोटा मामोन पैसा हापे इन तब मी करना मामोन नया नहीं है तू देसी की बनी बड़ा मामोन है हां जा नहीं आप जा बजा दे जा कैसे हंस रहा है नानू को मैं इमोशनल हो रहे
ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯦ ꯑꯃꯨꯛ ꯊꯨꯅ ꯂꯥꯛꯀꯅꯤꯗ ꯑꯩꯈꯣꯏ ꯃꯐꯝ ꯀꯣꯏꯕ ꯊꯨꯡꯍꯧꯗꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯀꯣꯏꯅꯕ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯌꯥꯡꯅ ꯑꯩꯈꯣꯏ ꯖꯧ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯇ꯭ꯔꯦꯟ ꯇꯣꯡꯗꯣꯏꯁꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯇꯜꯂꯤꯁꯦ ꯄꯨꯡ 4:30ꯗ ꯇ꯭ꯔꯦꯟ ꯂꯥꯛꯀꯗꯕꯗꯣ 5:30 ꯇꯥꯔꯒ ꯂꯥꯛꯏꯅꯦ ꯃꯌꯥꯝ ꯄꯨꯔꯥ ꯁꯤꯒꯗꯒꯤ ꯍꯧꯕꯗꯒꯤ ꯄꯨꯡ 1 ꯂꯦꯠ ꯄꯨꯡ 5:30 ꯇꯥꯔꯦ ꯑꯗꯨꯁꯨ ꯀꯌꯥꯝ ꯉꯥꯜꯂꯤꯅꯣ ꯇ꯭ꯔꯦꯟ ꯂꯥꯛꯑꯦ ꯃꯤ ꯃꯀꯣꯛ ꯃꯌꯥꯝꯁꯤꯁꯨ ꯌꯦꯡꯉꯣ ꯃꯤ ꯃꯅꯝꯁꯤꯒ ꯀꯔꯤꯒ ꯑꯩ ꯑꯗꯨꯝ ꯏꯁꯥꯁꯦ ꯊꯨꯛ ꯂꯥꯎꯔꯦ ꯇ꯭ꯔꯦꯟ ꯃꯅꯨꯡ ꯆꯠꯇꯣꯔꯦ ꯈꯟꯕꯗ ꯑꯗꯣ ꯆꯠꯇꯕ ꯌꯥꯗꯕꯩꯅ ꯑꯗꯨꯝ ꯈꯥꯡꯉꯒ ꯆꯠꯂꯅꯤ ꯍꯧꯖꯤꯛꯁꯦ ꯇ꯭ꯔꯦꯟꯁꯨ ꯂꯦꯞꯂꯤ ꯂꯥꯏꯕꯛꯁꯨ ꯐꯩ ꯑꯩꯈꯣꯏ ꯍꯦꯛ ꯃꯄꯥꯗ ꯊꯣꯛꯎꯔꯦ ꯑꯩꯈꯣꯏ ꯂꯦꯞꯄꯤꯁꯤꯒ ꯑꯩꯈꯣꯏ ꯕꯣꯒꯤꯗꯨꯒ ꯀꯥꯈꯠꯂꯅꯤ ꯇ꯭ꯔꯦꯟꯗ ꯀꯥꯈꯠꯂꯛꯄꯒ ꯑꯆꯥꯄꯣꯠ ꯑꯃ ꯅꯠꯇ꯭ꯔꯦ ꯑꯃ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯦꯟꯇꯤꯟꯗꯒꯤ ꯄꯣꯠ ꯄꯨꯔꯛꯄꯁꯦ ꯑꯃꯨꯛ ꯌꯥꯎꯔꯛꯏ ꯏꯆꯟꯅꯨꯄꯤꯁꯨ ꯀꯔꯤꯝ ꯆꯥꯗꯕꯅꯤꯅ ꯁꯨꯝ ꯍꯥꯞꯆꯜꯂꯦ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯑꯁꯦ ꯆꯥꯏꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯁꯟꯗ ꯅꯨꯡꯗꯥꯡ ꯑꯣꯏꯁꯜꯂꯛꯑꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯄꯥ ꯑꯩꯒ ꯏꯅꯦꯝꯕꯣꯛꯀꯅ ꯄꯨꯔꯤꯒ ꯑꯉꯧꯕꯒ ꯇꯧꯔꯒ ꯆꯥꯔꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯑꯦꯕꯀꯣ ꯃꯔꯛꯇꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯧꯗ꯭ꯔꯦ ꯑꯗꯨꯒ ꯏꯀꯨꯕꯣꯛ ꯈꯣꯏ ꯑꯩꯈꯣꯏ ꯃꯄꯥ ꯍꯣꯏꯒꯤꯅ ꯑꯃꯨꯛ ꯆꯥꯛ ꯂꯧꯔꯦ ꯕꯤꯔꯌꯥꯅꯤꯒꯨꯝꯕ ꯂꯧꯔꯒ ꯆꯥꯔꯦ ꯑꯗꯩ ꯇꯨꯝꯃꯅꯤ ꯍꯧꯖꯤꯛ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯊꯨꯝ ꯍꯧꯒꯠꯂꯦ ꯑꯃꯨꯛ ꯇ꯭ꯔꯦꯟꯁꯤꯗ ꯐꯝꯕ ꯊꯕꯛ ꯂꯩꯇꯕꯩꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯄꯥꯟꯒꯤ ꯈꯔ ꯀꯥꯞ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛ ꯑꯩꯈꯣꯏ ꯕ꯭ꯔꯁꯀ ꯇꯧꯅ ꯂꯣꯏꯔꯒ ꯑꯃꯨꯛꯁꯦ ꯆꯥꯔꯒꯦ ꯌꯦꯔꯨꯝ ꯐꯨꯠꯄꯁꯦ ꯃꯀꯨ ꯈꯣꯛꯂꯛꯇꯕꯩꯅ ꯄꯨꯝꯗꯦꯕꯀꯣ ꯑꯁꯤ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥ ꯍꯣꯏꯗꯤ ꯆꯔꯥ ꯋꯥꯔꯃꯤꯅ ꯆꯥꯛ ꯂꯥꯝꯃꯦ ꯑꯗꯨꯅ ꯆꯥꯛ ꯂꯥꯛꯄꯗ ꯉꯥ ꯊꯣꯡꯕꯒꯁꯨ ꯂꯥꯛꯑꯦ ꯑꯁꯤ ꯄꯤꯖꯔꯅꯤ ꯊꯣꯡ ꯂꯥꯜꯂꯤꯁꯦ ꯑꯃꯨꯛ ꯑꯩ ꯑꯆꯣꯏꯕꯒ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯑꯗꯨꯝ ꯂꯨꯄꯥ ꯑꯃ ꯊꯥꯗꯒꯦ ꯇꯧꯕꯀꯣ ꯀꯣꯏꯟ ꯑꯗꯨ ꯊꯣꯡ ꯂꯥꯜꯂꯃꯤꯅ ꯇꯞ ꯇꯞꯅ ꯇ꯭ꯔꯦꯟꯁꯦ ꯊꯧꯔꯤ ꯑꯃꯨꯛ ꯁꯟꯗꯥ ꯇꯥꯁꯜꯂꯦ ꯃꯌꯥꯝ ꯕꯤꯔꯌꯥꯅꯤ ꯂꯧꯅ ꯆꯥ ꯈꯔ ꯑꯆꯥꯄꯣꯠ ꯈꯔ ꯆꯥ ꯇꯧꯅ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯆꯠꯂꯦ ꯁꯥꯊꯤꯅ ꯋꯥꯔꯦ ꯍꯌꯦꯡ ꯊꯨꯡꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯁꯟꯗꯥ ꯇꯥꯁꯜꯂꯛꯑꯦ ꯑꯌꯨꯛꯀꯤ ꯆꯥ ꯂꯣꯏꯔꯦ ꯕꯥꯔꯣꯒꯤ ꯆꯥ ꯂꯣꯏꯔꯦ ꯑꯃꯨꯛ ꯁꯟꯗꯥꯒꯤ ꯂꯥꯎꯕ ꯂꯥꯛꯑꯅꯤ ꯇ꯭ꯔꯦꯟ ꯃꯅꯨꯡꯗ ꯂꯥꯎ ꯂꯥꯛꯑꯅꯤ ꯑꯗꯨꯃꯨꯛ ꯂꯧꯔꯅꯤ ꯑꯃꯨꯛ ꯆꯥꯔꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯤꯗꯤ ꯑꯃꯨꯛ ꯋꯥꯅ ꯂꯦꯟꯗꯣꯔꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯃꯒꯤ ꯆꯥ ꯂꯣꯏꯔꯦ ꯃꯇꯝ ꯉꯥꯏꯕꯗ ꯁꯥꯊꯤꯅ ꯋꯥꯔꯦ ꯃꯦꯝ ꯊꯣꯡ ꯂꯥꯜꯂꯦ ꯑꯗꯨꯅ ꯇꯞ ꯇꯞꯅ ꯇ꯭ꯔꯦꯟꯁꯦ ꯊꯧꯔꯤ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯁꯦ ꯐꯖꯕꯅꯦ ꯌꯦꯡꯉꯨ ꯀꯦꯃꯦꯔꯥꯁꯤꯗ ꯐꯖꯅ ꯀꯩꯅꯣꯗꯤ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡꯗꯤ ꯊꯨꯡꯗ꯭ꯔꯣꯕꯅꯤꯀꯣ ꯇꯥꯏꯃꯤꯡ ꯌꯥꯝꯅ ꯗꯤꯂꯦ ꯑꯣꯏꯈ꯭ꯔꯦ ꯄꯨꯡ 10 ꯄꯨꯡ 12ꯗ 12ꯗ ꯊꯨꯡꯒꯗꯕꯗꯣ ꯄꯨꯡ ꯀꯌꯥ ꯊꯨꯡꯉꯗꯣꯏꯅꯣ ꯈꯪꯗꯦ ꯗꯤꯂే ꯑꯣꯏꯈ꯭ꯔꯦ ꯄꯨꯡ 2-3 ꯑꯃ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯃꯨꯛ ꯃꯣꯔꯅꯤꯡꯒ ꯅꯥꯏꯠꯀ ꯇꯧꯔꯦ ꯉꯁꯤꯗꯤ ꯐꯥꯏꯅꯦꯜꯂꯤ ꯊꯨꯡꯉꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯣꯡꯉꯥꯜꯂꯛꯑꯦ ꯄꯨꯡ ꯉꯥꯏ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯕꯣꯕꯣꯡ ꯀꯩ ꯂꯩꯕꯤꯅꯣ बाबू देख फूल आ गया ब्रह्मपुत्र देख कन भाई ये हवा है रे ꯌꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯃꯩꯈꯥ ꯁ꯭ꯇꯦꯁꯟ ꯌꯨꯝ ꯌꯧꯗꯣꯔꯦ
ꯑꯗꯣ ꯌꯥꯝ ꯋꯥꯅ ꯊꯨꯡꯉꯔꯦ ꯄꯩꯁꯥꯒ ꯂꯩꯔꯗꯤ ꯐ꯭ꯂꯥꯏꯠꯇ ꯊꯛ ꯊꯛ ꯂꯥꯎ ꯄꯥꯏꯕ ꯌꯥꯕ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯄꯥ ꯎꯕꯦꯔ ꯕꯨꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯦꯛ ꯃꯇꯦꯛ ꯂꯧꯖꯔꯛꯀꯦ ꯅꯣꯡꯁꯨ ꯂꯥꯛꯏ ꯈꯔ ꯈꯔ ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯁꯨ ꯊꯥꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯇꯣꯡꯉꯦ ꯑꯩꯈꯣꯏꯒꯤ ꯁꯤꯀꯦꯞꯁꯤꯗ ꯑꯅꯤ ꯇꯧꯕꯅꯦꯕ ꯏꯅꯦꯝꯕꯣꯛ ꯃꯃꯥꯡ ꯐꯝꯈ꯭ꯔꯦ ꯁꯤꯗꯅ ꯑꯩꯈꯣꯏ ꯍꯦꯔꯣꯅꯤ ꯑꯩ ꯁꯤꯗꯅ ꯑꯩ ꯃꯃꯥꯡꯗ ꯊꯠꯂꯔꯦꯅꯦ ꯇ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯅꯤꯡꯗꯅ ꯃꯄꯥ ꯍꯣꯏ ꯂꯥꯛꯍꯧꯔꯦ ꯇꯤꯚꯤ ꯂꯥꯛꯄꯒ ꯇꯤꯚꯤ ꯊꯥꯈ꯭ꯔꯦꯅꯦ ꯌꯨꯝ ꯆꯪꯉꯛꯄꯒ ꯑꯁ ꯈꯨꯁꯥꯝꯅꯦ ꯑꯩ ꯍꯥꯟꯅꯕ ꯏꯔꯨ ꯊꯣꯛꯅꯕ ꯇꯧꯒꯦ ꯃꯥ ꯈꯨꯠꯆꯥꯏ ꯂꯛꯆꯥꯏ ꯌꯥꯝꯅꯤ ꯑꯩꯅ ꯁꯤ ꯌꯧꯔꯛꯄ ꯈꯤꯔꯀꯤꯁꯦ ꯍꯥꯡꯗꯣꯛꯄꯕꯨ ꯄꯨꯡꯗꯣꯟ ꯐꯖꯕ ꯑꯃꯒ ꯄꯥꯜꯂꯤꯁꯦ ꯌꯦꯡꯉꯨꯅꯦ ꯖꯨꯂꯤ ꯑꯦ ꯐꯪꯗꯗꯤꯗꯨ ꯎꯕ꯭ꯔꯣ ꯁꯤꯡꯁꯨ ꯄꯥꯜꯂꯦ ꯅꯣꯏ ꯀꯩꯅꯣꯁꯨ ꯄꯥꯜꯂꯦ ꯑꯩ ꯂꯥꯡ ꯃꯌꯥꯝ ꯃꯨꯜꯂꯦꯍꯦ ꯃꯌꯥꯝ ꯃꯨꯜꯂꯦ Udah, ini masih itu aja mula mas itu. Ini, kada ini. ꯌꯥꯝꯅꯒ ꯄꯨꯟꯗꯣꯟꯗ ꯆꯥꯖꯅꯤꯡꯕ ꯂꯥꯎꯕꯒ ꯃꯥꯟꯗ꯭ꯔꯤꯕꯣ ꯑꯗꯣ ꯆꯥꯅꯤꯡꯕꯒ ꯀꯩꯁꯨ ꯌꯥꯝꯅ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯥꯝꯕꯤꯗ ꯍꯦꯛꯆꯅꯤꯡꯕꯗꯣ ꯑꯩꯅ ꯑꯗꯣ ꯆꯥꯕꯨꯗꯤ ꯆꯥꯗꯣꯏꯅꯤ ꯍꯦꯛꯑꯕꯨꯗꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯅꯪ ꯆꯪꯉꯛꯄ ꯁꯦꯝꯗ ꯂꯥꯛꯑꯝꯃꯔꯣꯏ ꯅꯪ ꯉꯁꯤꯗꯤ ꯑꯃꯨꯟꯕ ꯍꯦꯡꯉꯦꯅ ꯃꯨꯜꯂꯤꯉꯩꯗ ꯍꯦꯛꯇꯣꯛꯁꯤꯔꯣ ꯅꯣꯏꯁꯦ ꯌꯣꯜꯂꯣ ꯌꯦꯡꯉꯨ ꯏꯕꯥꯅꯤ ꯃꯨꯜꯂꯦ ꯌꯦꯡꯉꯨ ꯁꯤ ꯆꯤꯡꯗꯨꯗ ꯁꯤꯗꯒꯤ ꯂꯥꯡ ꯑꯁ ꯑꯩꯈꯣꯏ ꯃꯄꯥ ꯋꯥꯏꯒ ꯇꯩꯕꯤꯈ꯭ꯔꯦ ꯋꯥꯏꯁꯤ ꯆꯪꯈ꯭ꯔꯦ ꯍꯜꯂꯛꯄꯒ ꯑꯩꯅ ꯑꯁꯤꯗꯗꯤ ꯈꯨꯠꯁꯥꯝꯅꯤ ꯑꯥꯗꯅ ꯌꯥꯝꯅ ꯁꯥꯗꯦꯕ ꯑꯗꯣ ꯂꯝꯕꯤꯗꯩ ꯁꯥ ꯂꯥꯛꯄꯅꯤ ꯑꯩꯗꯤ ꯏꯔꯨ ꯃꯥꯏꯊꯔꯦ ꯑꯩꯈꯣꯏ ꯃꯄꯥꯅ ꯅꯪ ꯆꯥꯛꯈꯨꯝꯗ ꯆꯪꯕꯁꯦ ꯑꯩ ꯍꯤꯗꯥꯛ ꯊꯣꯡꯒꯠꯂꯨꯔꯣ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯒꯦꯅ ꯋꯥꯏ ꯇꯩꯊꯣꯛꯑꯒꯦ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯀꯩꯅꯣ ꯍꯤꯟꯖꯥꯡꯁꯨ ꯀꯔꯤꯝ ꯂꯩꯇꯦ ꯍꯋꯥꯏ ꯇꯤꯡꯁꯜꯂꯒ ꯕꯤꯠꯀꯁꯦ ꯑꯅꯥꯕꯤ ꯃꯥꯟꯗ꯭ꯔꯥ ꯇ꯭ꯔꯦꯟꯗ ꯇꯣꯡꯕ ꯑꯩꯁꯦ ꯁꯥꯊꯤꯅ ꯋꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯋꯥꯏ ꯊꯣꯡꯖꯜꯂꯨꯔꯅꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯤ ꯀꯔꯤꯝ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯨꯝ ꯆꯥꯁꯜꯂꯅꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ 3:30ꯃꯨꯛ ꯇꯥꯁꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯆꯥꯔꯒ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯁꯜꯂꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯀꯩ ꯊꯣꯡꯕ ꯉꯥꯒ ꯂꯩꯖꯔꯨꯔꯅꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯇ꯭ꯔꯦꯟꯗ ꯆꯥꯕ ꯊꯛꯄ ꯑꯗꯩꯗꯤ ꯏꯔꯨꯁꯨ ꯊꯣꯔꯛꯇꯕꯅꯤꯅꯀꯣ ꯑꯁ ꯂꯣꯏꯕꯖꯥꯠꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯌꯨꯝꯒꯤ ꯆꯥꯛ ꯆꯥꯔꯒꯅꯦ ꯂꯥꯎꯅꯤ ꯁꯤꯅ ꯅꯍꯥꯟ ꯑꯩ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯦꯡꯉꯝꯕꯩꯅꯦ ꯑꯃꯨꯛ ꯄꯨꯡꯆꯥꯏ ꯂꯩꯔꯤ ꯄꯞ ꯊꯣꯡꯉꯒꯦ ꯌꯨꯝꯒꯤ ꯆꯥꯛꯁꯦ ꯆꯥꯅꯤꯡꯉꯛꯑꯦ ꯂꯥꯛꯑꯝꯃꯦ ꯏꯃꯥ ꯏꯄꯦꯝꯃ ꯂꯣꯏ ꯀꯪ ꯂꯣꯏꯔꯝꯃꯦꯅꯦ ꯑꯩꯒꯤ ꯁꯤꯒꯤ ꯌꯦꯅꯝ ꯇꯣꯅꯤꯡꯀꯣꯛꯀꯁꯦ ꯂꯣꯏ ꯀꯪꯉꯝꯃꯦ ꯑꯩ ꯆꯥꯛ ꯊꯥꯒꯠꯂꯝꯃꯒ ꯀꯥꯈꯠꯂꯛꯄꯀꯣ ꯑꯩ ꯖꯦꯅꯝ ꯈꯛꯇꯪ ꯂꯦꯟꯒꯦ ꯍꯥꯏꯅ ꯖꯦꯅꯝꯁꯦ ꯍꯧꯖꯤꯛꯇ ꯃꯄꯥꯅ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯃꯤ ꯃꯥꯜꯂꯦ ꯀꯥꯕꯣꯛꯇ ꯑꯁ ꯅꯣꯡ ꯆꯨꯗꯕꯖꯥꯠꯅꯤꯅꯦ ꯁꯣꯝꯒꯤꯁꯤꯗꯤ ꯂꯣꯏ ꯀꯪꯉꯦ ꯑయ్ꯌꯣ ꯂꯣꯏ ꯀꯪꯉꯝꯃꯦ ꯑꯩꯒꯤ ꯃꯌꯥꯡꯕꯒ ꯏꯃꯥ ꯀꯥꯔꯣꯟꯒꯁꯤꯗꯤ ꯌꯥꯝ ꯆꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯒ ꯍꯟꯗꯣꯛ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯁꯤꯗ ꯑꯃ ꯍꯟꯗꯣꯛꯑꯦ ꯁꯤꯗꯁꯨ ꯑꯃ ꯉꯥꯡꯕ ꯂꯩꯔꯝꯃꯦ ꯑꯃ ꯉꯥꯡꯕ ꯀꯥꯔꯣꯟꯁꯤ ꯆꯥꯎꯗꯤ ꯆꯥꯎꯗꯦ ꯁꯤꯗꯁꯨ ꯑꯃ ꯁꯤꯗ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯂꯣꯏꯔꯦꯗ ꯀꯪꯅ ꯂꯣꯏꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯃꯌꯥꯡꯕꯒꯁꯦ ꯂꯣꯏ ꯀꯪꯉꯦ ꯏꯁꯤꯡ ꯍꯩꯕꯤꯗ ꯌꯥꯔꯣꯏ ꯇꯣꯅꯨꯡꯀꯣꯛ ꯂꯣꯏꯔꯦꯅ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯍꯜꯂꯛꯄꯒ ꯑꯊꯨꯕꯤꯗ ꯍꯋꯥꯏꯒ ꯉꯥ ꯑꯃꯦꯠꯄꯤ ꯑꯃ ꯃꯦꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯉꯥꯔꯤ ꯑꯗꯩꯗꯤ ꯎꯇꯪ ꯄꯥꯄꯔ ꯕꯣꯔꯥꯒ ꯍꯧꯒꯦ ꯇꯧꯕ ꯁꯥꯃꯟꯗꯅꯅꯦ ꯑꯥꯗ ꯑꯁꯥꯕ ꯈꯪꯉꯛꯇꯦ ꯍꯧꯖꯤꯛꯇꯤ ꯁꯥꯕ ꯈꯪꯉꯦ ꯐꯖꯅ ꯑꯗꯨ ꯃꯍꯤ ꯅꯪꯁꯤꯟꯈ꯭ꯔꯦ ꯍꯋꯥꯏ